Mahairoi masen phunabada ama sire mamanaba masal khatna chainabagi thawdokta hauji pangthokliba high school living certificate examination thariba mahairoi ama laikanaba ngamdana sire presna phangba paun hai laikhidraba mahairoi adugi maming khulakpam rohit sei taragatre apokpa md asad kowe yaripok ningthaunai dagine thawdo asigi matangda laikhidraba rohit ki imung manungi miyoi singna phungdok narakpada rohit yaripok ta leiba Azad High School gi mahairoi ni mahake exam center na yaripok ta leiba paurau thongjil high school da tabani mamang tha February gi kunga nipan exam tharaga tholakpada mahaka punna center adumakta da bench amata da phamina duna exam thaminaba mamanaba amana rohit ki mabuk ta khongpak na kawki haina maral siri rohit pu exam center dagi lawba lakpa mayamana school adugi awjasing amadi rohit pu khongpak na kawriba mahairoi adu yauna punna ka amada leminaba uki imung manungi miyoi sing laknaba matung rohit ki apokpana asigumba thawdo asi matungna amuk hana thokandanaba school gi authority da hairamlaga rohit pu puraga mayumda halaki hairi mathangi numita rohit mabukta yamna kana nare haiduna yambem PSC da pukhatuna lekatna ke doctor na hira khara iraklaba matungda yumda halaki adubu ngarang rohit masa ka hena ngamlaktabaga loinana amabukta kana nare haibadagi jenimsta pukhatuna layengki adubu maaki haksangi phibam aruba phibam ama oirakle haiduna North AOC da leiba Rasmidi city refer tawduna laikatnaraba matung ngasi ayuk pung 12 rom taba duwaida rohit laikidabani hairi thawdo asigi mari leinana ngarian police station na case ama lakhotuna thijinbagi thabak hokre haina su pausi sina phungdorakli aduga atopa pawmana thangna lenduna miyoi ama aduga phuraga ama hatkhre Thawal district ki Hairok Assembly constituency ki manung sanna leiba salung phamda miyoi ama sakhangdaba singna phuraga halamle atopa thawdo amadana sikhong khulda miyoi ama mangak ta thang lenduna hatkhre ahanbagi thawdo asina ngarang numidang pung 9 makhairom tarakpa adu waida Hairok police station ki manung sanna leiba salung pham amasum Hairok ko lonaba ipukom da thokibane ipuko maya da mina phuraga thamlamba manba singninga oiba mong siduna leiramliba nupa adugi maming sapam sital sei taraga mapan apokpa sapam khomdon khawi mahak salung pham maya lekai degine thawdo asigi matangda khoisauna raba miyamna mihatpa putho haiduna ngasi ayuk salung pham lambi thingduna khongjung changchilure tungda athubagi oiba miyamgi mifam pangthoktuna GSC against the contract killing of sapam sital singha koba GSC ama siamduna athuba matamda mihatpa putho haiba demand tawraduna ngasi nungtul salung pham maya lekai waiting set ta miyamna wakat mifam phamkhre wakat mifam na saruk yakiba GSC ki convener NG Narayan Singhana thawdo asigi matangna haiki sapam sital hairiba nupa masa asi ngarang nungtil pung 3 rom taba mayumdagi maki pulsar 150 edu puraga koiba sakhibane aduga numidang pung 9 makhairom tabada mahak soktuna ikupom mayada taduna leire haiduna hainarakpadagi khanglakpani hairaduna maki misi asi yamna singningai oiri mahakna taduna leiramba matamda maki gari gi tenki amadi mathabakta khongpak mami taraga thengne amadi manatunda su I thoklami haiki thawdo asida senariba mihat pasing lakhiba March 5 pawbagi manungda puthokadabani haiba wafam thamladuna mari makhong khangdriba pawba asi baksang loroi makhatana hena kan makhongjang singchangsin kigani haina GSC ki convener Narayana makhatana phungdokki asi baksang adu ngarang Hairok police station ki team ama lokhotpaga Hairok CSC da pukhatpada laikhidre maki haksang adu Jinimski Mirel sangda thamkre hairi nakal amaromda anisuba thawdok asina nongpok singmai police station gi manung sana leiba sikhongna ngase yupung 3 makhairom tarakpada thokibane police tagi phangma pawn hai laikhidrba miyu adu MD mangi sai yangkhai kawi mahak sikhongdagi MD wahegi masan pane maku thangna lenduna hali haina maral siriba miyu aduna hijam khunawdagi maibam Santi Kumar sai 35 apokpagi ming M Ibom sani hairi thawdo asi MD mangi na kul thangnana leiba hijam khunawdo wayan basatkibada thokibani hairi thawdo asi da soklaba mangi khudakta PSC nongpok sangmai da pukhatki adumakpo doctor na mahak sire haina declare torokibane Mayor asida CNA hairiba Santi Kumar police na fare thawdo asigi matangda khoisawnaraba miyamna irang horaktuna maibam Santi Kumar maitegi yumda thomjilaktuna yum thukaina bohonaki adumakpo nongpok sangmai police ki team changsilaktuna miyam adu thingna bohonaki amadi muknakhe tungda Thawal police ki ahenba team sing changsilaktuna smoke bomb na singba kaptuna tanki amadi irang adu laksin ki hairi irang adu laksin abo honabada amadi police ka muknabda miyo ahum sokki soklaba miyo sing adu khudakta PSC nongpok sangmai da pukhatuna laikatnaki soklaba sing adu di MD Cuter Ali sai yangkhai manga sikhong khunau MD Kamarudin sai nipu ni to sikhong muslim amasum MD Tahir Ali sai kun yangkhai manga sikhong muslim
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯦꯝꯗꯤ ꯀ꯭ꯌꯨꯇꯔ ꯑꯂꯤꯗꯤ ꯈꯔ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯈꯣꯡ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ GSC against the brutal killing of MD ꯃꯪꯒꯤ ꯁꯤꯈꯣꯡ ꯈꯨꯅꯧ ꯀꯧꯕ GSC ꯑꯃ ꯁꯦꯝꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯂꯧꯈ꯭ꯔꯦ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ COSꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤ